ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯆꯪꯃꯟꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯀꯤꯅꯔꯛꯂꯦ꯫ ꯊꯦꯡꯅ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯂꯥꯛꯄꯅ ꯃꯤꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯋꯥꯊꯣꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤꯡ ꯌꯥꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗ ꯑꯀꯦ ꯑꯃꯧ ꯑꯆꯧ ꯑꯔꯝ ꯍꯤꯗꯥꯟꯅꯗꯨꯅ ꯁꯦꯜ ꯍꯦꯟꯅ ꯆꯪꯍꯜꯂꯛꯄꯗꯒꯤ ꯅꯍꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯇꯟꯅꯔꯛꯂꯦ꯫ ꯁꯦꯜ ꯊꯣꯛꯄ ꯂꯝꯕꯤ ꯉꯥꯏꯅꯔꯤꯉꯩꯗ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯄꯅ ꯃꯤꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯋꯥꯀꯠ ꯂꯥꯛꯄ ꯍꯧꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯌꯥꯏꯇꯣꯡ ꯐꯥꯡꯇꯣꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯦꯛ ꯎꯠꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯕꯗ ꯂꯧ ꯏꯪꯈꯣꯜ ꯃꯅꯥꯏ ꯃꯁꯤꯟꯅꯆꯤꯡꯕ ꯑꯑꯣꯡ ꯑꯑꯣꯟ ꯆꯥꯎꯅ ꯇꯧꯗꯨꯅ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯅꯨꯄꯤ ꯊꯤꯟꯅꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯆꯧ ꯑꯔꯝꯒꯤ ꯍꯤꯗꯥꯟꯅꯕ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯛꯂꯦ꯫ ꯂꯨꯍꯣꯡꯕ ꯊꯧꯔꯝꯒꯤ ꯆꯠꯅꯔꯝꯕ ꯄꯥꯔꯝ ꯀꯥꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯄꯤꯕꯥ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯀꯦ ꯑꯃꯧ ꯁꯦꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯦ꯫ ꯕꯥꯔꯇꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯞꯇ꯭ꯔꯕꯗꯤ ꯂꯦꯝꯅꯗ꯭ꯔꯕꯒꯨꯝ ꯈꯟꯅꯔꯛꯂꯦ꯫ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯅꯗꯨꯅ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯑꯃꯗꯤ ꯄꯣꯁ ꯋꯦꯗꯤꯡ ꯐꯣꯇꯣ ꯁꯨꯠꯅꯆꯤꯡꯕ ꯀꯌꯥ ꯇꯉꯥꯏꯐꯗꯅ ꯇꯧꯅꯔꯛꯂꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯗꯦꯀꯣꯔꯦꯁꯟ ꯁꯦꯝꯕ ꯈꯛꯇꯗ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯃꯊꯛꯇ ꯊꯥꯗꯕ ꯌꯥꯎꯔꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯊꯤꯜꯂꯛꯄꯗ ꯕꯣꯝꯕꯣꯂꯥ ꯊꯥꯔꯦ, ꯊꯥꯡ ꯇꯥꯒꯤ ꯁꯦꯜꯂꯨꯠ ꯇꯧꯍꯜꯂꯦ, ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯁꯤꯡ ꯁꯦꯜ ꯇꯤꯡꯅ ꯆꯥꯛ ꯈꯥꯡꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯕ ꯐꯥꯎꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯔꯛꯄ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯆꯍꯤ ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯟꯅꯔꯛꯄꯅ ꯃꯔꯨ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯗꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡ ꯅꯦꯝꯊꯔꯛꯂꯦ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯀꯤ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯇ꯭ꯔꯤꯅꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯅꯤꯡꯊꯤꯅ ꯁꯥꯗ꯭ꯔꯕ ꯑꯃꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯌꯥꯗꯕꯒꯨꯝ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯆꯠ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯅꯤꯡꯊꯧꯖꯥ ꯂꯥꯟꯆꯥꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯠ ꯑꯃꯗꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯅꯩ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯍꯣꯡꯕ ꯂꯥꯛꯅꯕꯒꯨꯝ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯆꯠ ꯑꯁꯤꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯆꯥꯎꯅ ꯎꯕ ꯐꯪꯂꯦ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯖꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯄ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯗꯨꯕꯨꯅꯤ ꯍꯥꯏꯅ ꯂꯧꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯥ ꯃꯁꯦꯜ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯁꯦꯜ ꯂꯨꯍꯣꯡꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯦ꯫ ꯃꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯌꯦꯝꯍꯧꯅꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯦꯞꯆꯅꯕꯒꯤ ꯍꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯣꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯆꯍꯤ 13, 14 ꯁꯨꯔꯛꯄꯗ ꯂꯨꯍꯣꯡꯅꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯒꯤꯅ ꯆꯍꯤ 19 ꯑꯃꯗꯤ ꯅꯨꯄꯥꯒꯤꯅ ꯆꯍꯤ 18 ꯁꯨꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯂꯣꯟ ꯁꯦꯝꯗꯨꯅ ꯊꯝꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯖꯨꯝꯕꯥꯟꯃꯤꯟꯅꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯏꯇꯣꯡ ꯐꯥꯡꯗꯣꯡꯕꯁꯤꯡꯒꯤ ꯅꯠꯇꯅ ꯑꯇꯩ ꯃꯤꯁꯝ ꯃꯤꯌꯥꯝꯒꯤꯗꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯔꯝꯗꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯂꯨꯍꯣꯡꯒꯗꯕ ꯕꯔ ꯀꯩꯅ꯭ꯌꯥ ꯑꯅꯤ ꯑꯗꯨꯅ ꯁꯥꯒꯩ ꯑꯅꯤꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯣꯏꯔꯝꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯈꯔꯇꯃꯛ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯜ ꯑꯃꯗꯤ ꯃꯥꯡꯁꯣꯛ ꯊꯪꯕ ꯅꯥꯀꯜꯗ ꯐꯝꯕ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯥꯛꯊꯥꯔꯣꯝꯗ ꯐꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯣꯏꯅ ꯁꯨꯃꯥꯡꯗ ꯃꯟꯗꯞ ꯈꯜꯂꯒ ꯄꯥꯡꯊꯣꯛꯅꯔꯛꯄ ꯍꯧꯔꯛꯄꯁꯤ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯪꯂꯛꯂꯕ ꯇꯨꯡꯗꯗꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯅꯠ ꯁꯪꯀꯤꯔꯇꯟꯅꯆꯤꯡꯕ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯦ꯫ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥꯁꯤꯡꯅ ꯁꯦꯠꯅꯔꯤꯕ ꯄꯣꯠꯂꯣꯏ ꯑꯁꯤ ꯐꯥꯎꯕ ꯆꯣꯆꯥꯟ ꯃꯍꯥꯔꯥꯖꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯄꯤꯅꯔꯦ꯫
asumna tapna luhongba kaya lakpaga loinana India gi mayol lamgi chanabi kya su susin kitun aujiti luhongba ki thorom asida angak pamongda ahongba lakpa thengnare lamdam masigi nat amade chanabiga mari su lainadaba amade tu nunggi oiba wahantok amasu laitaba hek kek kakpagi chanabi ama tangai fadaba oina aijing pon numita pangthong narakle loinana kainana sinariba poloina singbasing asida makhal makha kaya gi machu mamenjing hapsinba light phawba hapsilak pathengnare masida sunatna luhongba thoglakpada thangna selot pinaba phawba yawnaragle ina chanabi amadi lainik laisonga mari lainaba yamna maru ebe thorom asida mamangai dagi sinaduna lagliba phijet laitheng poloibagi machu mamena singbasing asigi tongan nungki hwan thokloina bak lairiba ngakne adubo asigumba kaya asi khandaruba tawdana magi aningba apamba matung inda semdok sadok tuna tawningbata tawnarakpa si yamna lebak thebane thabak thauram kudingmak matamgi matung inda ahong balakpa aibasidi aunasani adubo honglakliba amade semdok sadok libasing aduna ina chanabi asina anadagi nungda puduna chatlibu wakhalol amade wantok adudi mangandana ngakna chanaba honagadabane madu natrapade khunai asigi na chanabi mangsilaktun isagi saktam phawba mami samjalakane maramachina asigumba lamdam asigi ina chanabi amade laining laison ga jamna mari leinaba thorom amu oiriba luhongbagi thorom asida honglakliba machat asina khunai asida pireba akaiba amati isagi saktamda singdarakliba sing asi ngasigi mirol na kupna nainauba mathautai aina makna makhatana aike atopa pau amadana admission process thingjan giba order handokbiu desam lamdam asigi tongan ba school singda mahausadagi chanarkliba academic session gi matungina school kharda admission process loikiba amade khardana admission process kana satharingai jarakta lainga ki education as directorate admission process thingjanna thokiba order adu handokbiu aina mahiroi look desamna phongdorakle Democratic Students Alliance of Manipur Desam gi secretary publicity and propaganda SIS Rishikumar thadora pacherol amana hai COVID-19 na maram oiraga aukiba kumja lising ani kungi February thadagi tingduna lakiba mai tambam sangsing auze class 9 amade mathaki classing tamba aukiba asimak pukning thawale adubo Manipur Lenga ki Directorate of Education S ki director na tha asiki aukiba kunda thokiba order amaki matung ina chaliba lising ani kunmathoi ki academic session asigi admission tawba thingkiba asi handokbiduna admission process makha chathaba yanaba lambi yatpiyo Manipur gi oina class 10 gi makha gi academic calendar asi February thadagi auraga November natragana December da loibane class 9 phawbagi examination gi fal asi school na adumuk lauthokpa aibase mausane karigumba CBSE ga chanana academic calendar phongi aiba taragadi sahi amagi mamangda stakeholder sing tanaduna tawpam thokpane school singna hanadagi chanariba academic session ki matungina school khara amari admission process loikre khara amana admission process kana chatharingai Cherekta admission to thingjalak bahai basi laibak thibane hariba admission process thingjanbagi lenga ki order asi andok piu loinana academic calendar hongdokpagi apamba lenga ta leirabasu stakeholder mayam punna matam leiringai da khannaminabagi maru eba adu khandhabiyo class 10 amadi 12 ki examination asiba tongan ba competitive exam sing bayuk nagadoriba mairoi sing ki yeklaga CBSE na lepreba matam asidagi thengthadana pa posem amadi kosem na thabak paikatbiyo mairoi sing da phawriba examination gi langtakna ba asi koknana ba examination pangthokadaba matam adusu lauthokpiu ainasu cheroladuna makhatana phongdorakle aroiba da content asigi maroiba pau khar asiba pawdam jariba Manipur Local News YouTube channel amadi Facebook page asidagi yengbiruba punamak pathagachari channel asin adomda kanarabadi subscribe to bidribasingna subscribe to biruma loinana like and share to busu kawbiganu punamakpu amukana thagachari